Manipur Seba Samiti amasung Seba Bharati Manipur na sinduna ngasi Imphal East District ke manung channa harau rauda laibar Rashri Bhaiga Chandra Skill Development Center na Nongmagi Oiba Organic Farming ki workshop ama Pangthokhre Imphal East amasung Imphal West District tagi lakpa mahiroi kiana saruk yaduna pangthokhiba workshop aduda Environmental Engineer Laistrom Gokul Chandra na resource person oina saruk yakhi workshop aduda matau karamna organic oiba pothok kaya sizinaduna cell tingdana har sembadagi haibagi matangda practical oina Rashri Bhaiga Chandra Skill Development Center na Center da Labor Integrated Farming the Field Tour amasu Pangthokhre workshop aduda Gram Vikas Manipur Prantagi Sanjojak Gururaibam Sharat Sharmana Natural Farming Tauduna Sentok Labor Mioi Amamam Oibatanatana Watapa Daba Kuna Emma Matau Karamna Ohengadage Haibigi Matang da Su Sandok na Take